Akasbani Imphal, Wahengbam Rajesh na pau pajari, ahan bada maruba pau. Mukhyamantri N. Biren Luchingba Sarkar, ngarang Manipur Bidhan Sabha da boys vote ta mai pakre. Manipur ki Congress MLA taruk MLA phamdagi resign tawkre, amasung ising isauk thorakadore haibagi mangjong na khangdoknaba system ama thamnaba, Kendra amasung Rajya Sarkar singna punna honaminabagi tangai phadaba lai haina Pradhan Mantri Narendra Modi na hairi. Mukhyamantri N. Biren Luchingba Sarkar boys vote mai pakre Manipur Bidhan Sabha ngarang pangthokiba motion of confidence khanaraba matungda mahangna Luchingba BJP na chungchinaba Sarkar boys vote mai pakibani amaromda birodi dol singna division vote longnasi haiba wafam adaksha Wahengbam na yadaduna sabagi mifam loisingkiba aduda birodi dol gi sadasya singna law khongduna sabagi welcome na sangsingki birodi dol gi MLA singna pendaba phongdoktuna chaukri tebana chingba langkhaibagi thabak chathaki Manipur Bidhan Sabha gi nongmagi oiba nongju mifam ngarang loisingkre mifam aduda obituary reference sel thungi thabaksu puriba upu mukhyamantri Joy Kumar na select committee gi report amasung inquiry committee gi report pikhabagi matam sangtokpagi motion sing pukhatki Congress legislature gi party lusingba amasung birodi gi lusingba okram ibobi na hari ngarang pangthokiba Manipur Bidhan Sabha gi mifam live telecast tohonkidaba asi live activity amasung masi democracy gi wahantok lehendabani Manipur Bidhan Sabha gi mifam loirba tungda paumi singa unabada siri ibobin hai sarkar pariba dolna masing yamjarabasu asengba khangdoknaba no confidence motion birodi dolna pukhalabasu sarkar asina motion of confidence oina puthorei birodi dolna boys vote ki mahuta division vote tawsi haina dabi tawbani adumoinamak adaksana boys vote tawduna sabha gi mifam loisingkiba asidi nampu hapugi mawngni haina mahangna phongdokki Congress ki MLA taruk MLA famdegi resign tawba MLA sing adudi Lilong Bidhan Sabha Kendra degi karakhiba Muhammad Abdul Nasir Singhat Kendra gi MLA Jinswan Hau Wangoi Kendra gi MLA Oinam Lukoi Saitu Gampazol gi MLA Ngamthang Haukip Wangjing Tentha gi Paunam Brojen amasung Wangkhai Bidhan Sabha Kendra gi MLA Okram Henry ni Makoi tarukna MLA oibadigi pham thadopai serol Manipur Bidhan Sabha gi mifam hek loibaga adaksha yumnang khemchanda pisingki tungda babupurada leiba Okram Henry gi quarter da paumi singa unaba amada makoina hai Manipur Bidhan Sabha da MLA kunipan kabada sarkar semba ngamkidaba handakta pangthokiba Rajya Sabha gi mikhalda Congress ki miremna maithi khiba asina maram oiraga miramna birodhi lusingba o ibobida thajaba mangle maram asina makoi MLA phamdegi resign tawbani hairi Manipur Bidhan Sabha gi sadasya amasung Wawagai Kendra gi MLA Muhammad Fazur Rahim COVID-19 positive oire hairi Manipur da hojik active case lising ama satret kun leiri mioi lising ani chama kunithoi naba phaduna discharge tokre naba phabgi sang asi sada yangkhai manga dasmik sinotare ni haukiba matam kharaga yengnarubada naba phabgi sang singthaningai oina phagalakli Rajas da hojik phawada apunba positive case lising ahum chanipan yangkhai humdoi sure hojik phawada mioi taramathoi laisat asidegi leikidre Haukiba numinini asida mioi humudra nipan naba phadna discharge tawki aduga mioi yangkhai tare na positive oiba thengnaki Churachampur jila da handakta sahi manga da ngaiba angang ama leikidaba adugi matangda imung manung amasung district hospital ga yana warol ama sahi tawnakre yana warol aduda misi adu michang mikhai naidaba kangbu amana thijin baga loinana matik chaba kheti puron piba amasung district hospital administration na satnabigi matungina imung manungi mioi singda soikre haijabana chingba yauri tabiriba pawasi Akasbani Imphal degini Ising isauk thokadore habigi mangjona khangdoknaba system ama thamnaba Kendra amasung Rajya Sarkar singa punna honaminabagi tangai fadaba lai haina Pradhan Mantri Narendra Modi na hari manghai nonglei nuksit lakpa matamda mangjona sectionnaba anowa technology sing sinabagi tangai fadabasu Pradhan Mantri na panki Shri Modi na Assam Bihar Uttar Pradesh Maharashtra Karnataka amasung Kerala gi Mukhyamantri singa video conferencing gi khutangda wari sanaki Kha nongchuptegi lakpa kungi nong thenanaba amasung leibak asda hojik oirbe ichaugi phibamgi matangda mifam aduda kupna khanaki mifam aduda ngaksel mantri haksel mantri home affairs ki Rajya mantri amasung mari lainaba official sing saru yaki Bihar ising isauna maram oiduna mahoksagi punsida chauna akaiba thokle Rajya dugi jila tara taruki mioi lak humbudra manga rom isaugi awaba mayoknari haukiba pung kun marida isau asina mioi kuninga mari lei
खिद्रे मियोय कया मयुम लेट्रे इचाउना सोलबा मफमसिंगदा महौसागी पुंसिदा चाउना अकाइबा थोपगा लोइनना मियामना अवांगबा मफमसिंग नेशनल हाईवे अमसुंग तुरेल तोरबानसिंगदा चंगजफम लौदुना लेरी NDRF अमसुंग SDRF की टीम निफुना मी कनबा अमसुंग तेंगबांग पिबगी थबक चथरी हौजिक फावबदा मियोय लाख मंगा साफागदबा मफमसिंगदा थंगदोक्रे मियोय लिसिंग कुंतरेट रिलीफ कैंपसिंगदा चंगजफम लौदुना लेरी मरगसिदा केरलादा इराई नुमिता थोकिबा चिंग निंखाइबगी थौदोक्ता लैखिदबा मीगी मसिंग 94 सुरे ngarang मियोय तरुक अमगी हक्सांग फंकी मी कनबा अमसुंग तेंगबांग पिबगी थबक चथरी Laibak asdan nauna COVID-19 positive oiba miyoy lising humpunitoy subna humpumari thengnakhibaga loinana positive oiba masing lakh kunithoi henkre Haksel mantraloy hai nauna miyoy lising ama taret sikhibaga loinana laisat asina mi siba masing lising nifumari chamri yaukre Naba phaba masingna lakh tara manga lising humpumari rom yaure Naba phabagi sang asi sada humpumapan dasmik ahum aumni Laisat asdagi sibagi sang na sada anida hanthare Laibak asida haujik punna active case lakh taruk lising kuntra manga rom leiri Pradhan Mantri Narendra Modi na Senaiga Andaman Nicobar Ithaka samnahanba kilometer lising ani sahum sangba submarine optical fiber cable network sangakre Sri Modi na hai project asi punsi mahing Laitok hanaba kendra sarkar gi firep oina paikhatpani project asina Andaman Nicobar da tourism gi thabak hena saukhat halagani manghai project asi Andaman Nicobar gi miamda lakliba ningtam numit palanga mari lenana piba khudol amani project asi hana lepkiba matamdagi ngangkhana loisinba ngamkiba aduda Pradhan Mantri na nungaiba phongdoki masina mafam adugi miamda digital India gi khudongchaba sing ningthina phanghanba ngamlagani manghai ithat adugi miamda ahongba mamalda afaba connectivity phanganba haibasi sarkar asigi pandam me submarine cable project mai pakna paikhatpa ngamba asina Andaman Nicobar ithat asi Delhi amasung Bharat mapum lamdamgi yamna lapnati haibadu khudam oina utpa ngamle Imphal ngasi phongba pauksi singi maroi pauksi gi damak hojik Ngangom Kiran leire Kiran Thagachari Rajesh Imphal ngasi phongba pauksi singda maroi na phonariba pau khara panmitar badi ngarang pangthoki ba nomagi oiba Manipuri Bidhan Sabha gi nongju mi phonggi pau Congress MLA tarukna o ibu bigi leadership yaning du phongdoktuna MLA oibidagi resign tawkiba amasung COVID-19 gi mari lenaba pauksing asin haibatai Pongna phamda sarangna ba marakta voice vote ruling gi motion of confidence mai pakre haina ahan headline tawri Congress MLA taruk resign tawkre leadership ki thongda yaning dabadagi resign tawbani haiba MLA singaduna phongdoki wafamna pauksi asigi ani suba headline tawri Sangai Express Manipuri da voice vote government thajabagi sangyang mai pakre haina banner headline tawri Thangi banda positive case kuntrani thoi thengnakre MLA Fazursu positive oire haina pauksi asitani suba headline tawri Sanalebakta Birengi Langak voice vote thajabagi motion mai pakre division vote longnasi yadana mifam loisin kibadagi saukri langnakre Congress MLA taruk resign tawkre haba pauna banner headline tawri Pau sigaloinana central government na IM gi waroisin September tha phawgi manungda purakna bahonari haba pawmasu pausi asida phone Huyalan pauda ruling na pukhat pathajbagi motion voice vote mai pakre house manungda charangna buthokre haina ahan headline tawri Narol gi thodangda NSN IM gi peace talk sahisi gi September da loisinna ba center na thorang tawkre haina headline pau oi Isel Express ta MP Ranjan na Jiribang gi COVID care center yangsin kre PPE khusinakre uchara thakre haba pauna headline tawduna phone Irai bakta Sungsin Blenga ki confidence motion voice vote mai pakre Congress MLA Nipan Assembly mi from Yauki de haina headline tawri Sangai Express English ta thangi banda COVID-19 positive oiba mi kontrani thoi nongna thengnare haba pauna ahan balamai da phongli People's Chronicle da COVID positive oiba binu piyamana rims ta angang unakre haina ahan balamai da phongli MLA Fazur Rahim COVID-19 positive oire haba pawmasu pausi asida phongli Imphal Fir Press ta hospital alaying view yadabadagi atopuna piyamasu sire haba pawna headline paw oiri COVID care center manungda bathroom dagi ising pathoktuna chansilakle haba paw amasu pausi asida photo ko na phongli Rajesh Thagachari Kiran aroibada maroiba paw Mukhyamantri N Biren Lusingba sarkar ngarang Manipur Bidhan Sabha da voice vote mai pakre Manipur gi Congress MLA taruk MLA phamdagi resign tawkre amasung ising isauk thokodore habigi mangjona khangdoknaba system ama thamnaba kendra amasung raija sarkar singa punna honamina bagi tangai padaba lai haina Pradhan Mantri Narendra Modi na hairi Paulo jare